ꯀꯅꯥꯗ ꯀꯧꯗꯣꯏꯅꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯑꯕꯨ ꯀꯩꯅꯣ ꯑꯣ ꯀꯧꯔꯤꯕ ꯃꯤꯡꯗꯨꯕꯨ ꯍꯥꯏꯖꯔꯤꯕ ꯃꯆꯥꯅꯤ ꯀꯥꯏ ꯀꯛꯈꯠ ꯃꯥꯅꯤ ꯑꯣ ꯄꯪꯗ ꯄꯪ ꯀꯧꯗꯨꯅ ꯀꯔꯤ ꯀꯧ ꯍꯥꯏꯅꯣ ꯄꯤꯌꯨꯁꯤꯗ ꯑꯦꯝ ꯑꯦ ꯂꯣꯏꯔꯕ ꯅꯆꯥꯁꯤ ꯑꯃꯨꯛ ꯀꯪꯈꯠꯂꯤꯔꯣ ꯀꯪꯈꯠꯄꯩ ꯋꯥ ꯅꯠꯇꯦꯗ ꯌꯨꯝꯂꯣꯡ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯇꯥꯔꯒꯅꯦ ꯑꯁ ꯑꯩꯗꯤ ꯋꯥꯍꯩꯗꯣ ꯏꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦꯕ ꯀꯔꯦꯝꯅꯔꯤꯔꯣ ꯏꯃꯥꯏꯆꯥꯗ ꯍꯩ ꯅꯆꯥꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ ꯃꯥꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯀꯧꯗꯕꯁꯤ ꯀꯨꯏꯔꯛꯑꯦꯗꯅ ꯅꯪꯗꯤ ꯅꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯍꯣ ꯑꯩꯗꯤ ꯃꯃꯥꯅꯤꯅꯅꯦ ꯂꯩꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯣ ꯀꯩꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯁꯨꯅꯦ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏꯔꯤ ꯄꯣꯠꯅꯤꯗ ꯑꯩꯒꯤ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯗꯒꯤ ꯑꯁ ꯐꯖꯔꯦ ꯆꯤꯡꯗꯤ ꯅꯩꯔꯦ ꯁꯤ ꯃꯊꯪ ꯆꯞ ꯆꯥꯏ ꯑꯄꯥꯡ ꯈꯪꯉꯤꯍꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯣ ꯀꯩꯗꯧꯔꯒꯦꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯗ꯭ꯔꯃꯥ ꯅꯪꯒꯤ ꯀꯥꯁꯤꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤꯕꯨ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯕꯦꯠ ꯕꯣꯜ ꯍꯣꯀꯤ ꯁ꯭ꯇꯤꯛ ꯕꯣꯛꯁꯤꯡ ꯒ꯭ꯂꯣꯞ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯅꯤꯡꯕ ꯀꯩꯅꯣ ꯄꯥꯕꯣ ꯑꯩ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦꯁꯦ ꯄꯥꯕꯨꯡꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯗꯤ ꯈꯪꯉꯝꯃꯣꯏꯍꯦ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤꯅ 이마 강만에 이마다 물어. 야래 항들수 너희는 용기 타박 얌 레이레이 하이드나 아이원들이 배차 도이는 거우리시디 시들로이 타다리자 로이래 아스 아이지 뻥해다 아이지 짝해다고 아두부디 아이부 뽀뽀빠봉니드나 마세 타들럭드나 마세 까야 우시드리노 예무제 오 이 우연디 난 가렘나리라나 낭 망망니꼬 낭 소외들 파오니꼬 낭 비우시대 멜로이 파오 얘라 바보 아주지 딜레라 라이크 뭐와네 바스토니가 독도야 보스고 미에 메트 바스도 칸로 바보 아주수 어홈랍다 아싸 어홈라고 얘기라 마이라고 얘기라 바스도 로이리 그이노 와 메트 바스 남이 얌적 독자를 미자니네 메트 바스도 우리가 아이들아 아이 저거 저디 마세 바보 아따 이라이리 자팅아들 빨라 온 것도 필요 어왔부터 내 콘티저로 얌얌딘 해 누발라 고호 그도도리 베이사디 에로 공개 런남게 그런 사람이 아이 로이레드나 아이 로이레 아이데 아이 로이레 아빠 온 거지 엉덩아니 자팅아들 필요 먹고 생활 뭐하시니 어이 한덕대 아이 비면 쑥강 뭐 하리시니 감모예 감모이 생애 100% 생 자토와세 100도 이나 띠나 맙질라고 110% 메가리 나이 코하이버니 나가 하이버도 루발랑 홈니드나 거 아야니 하바게 아니 아두가 망아 비르게 망아 저희들은 비전내미 넘보 백바봉시양 파바내미 라군가 이렇게 하면 이붕어 라오 까칼라오다나 이네나 가리 뭐 얘기 하이버도 또 시시니 아도 이네 얘기한 비로 마 빰브라 빰다브라 하이버도 아두디 이네 영적으로 기게 이붕어 하이마 허걸라마 막다다 파이접진 갖다나 묵동그레니 하이 부두 미나 하이네 예전에 헵다 하이키바 낭기 가리 두부레 잉허라로라오 그다이다 수망데 레이레 통들로 야드라 수망데 레이레 시퍼 허걸라가 잉바 야드라바 낭보 라오 허걸로 잉어로라오고 잉어로라오 뚜 싫어 시부거리 그도라긴 해 빰바라
ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯪꯕꯣ ꯑꯁꯤꯕꯨ ꯒꯥꯔꯤꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣꯕ ꯑꯃꯨꯛ ꯇꯨꯝꯃꯤꯗꯨꯕꯣ ꯑꯁ ꯒꯥꯔꯤꯅꯤꯅ ꯀꯅꯥꯝ ꯊꯧꯗꯣꯏꯅꯣ ꯏꯃꯥ ꯊꯧꯔꯣ ꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯇꯨꯝꯖꯔꯒꯦ ꯍꯩ ꯄꯨꯔꯥꯅ ꯂꯩꯗ꯭ꯔꯤꯅꯦ ꯌꯦꯡꯍꯜꯂꯣꯏꯗꯅ ꯄꯨꯔꯛꯄꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯌꯦꯟꯁꯨ ꯊꯧꯔꯒ ꯑꯅꯥꯕ ꯑꯁꯤ ꯊꯧꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯂꯩꯇꯕꯗꯧꯅ ꯅꯪꯒꯗꯤ ꯑꯁꯤꯅ ꯆꯥꯅꯩꯗꯅ ꯅꯈꯣꯏꯒꯤ ꯕꯥꯏꯗꯩꯗꯨꯗꯤ ꯈꯣꯡꯅ ꯀꯥꯎꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯁꯤꯗꯤ ꯀꯥꯎꯔꯔꯣꯏ ꯅꯪ ꯋꯥꯗꯅꯕ ꯍꯥꯏꯅ ꯏꯃꯥꯅ ꯄꯨꯔꯛꯏꯅꯦ ꯕꯥꯏꯛꯇꯁꯨ ꯀꯥꯎꯗꯕ ꯌꯥꯝ ꯂꯩꯌꯦ ꯅꯪꯅ ꯈꯪꯗꯅ ꯑꯣ ꯊꯣꯛꯂꯛꯑꯕꯣꯏꯔꯦ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯒꯥꯔꯤꯁꯤ ꯄꯤꯊꯣꯛꯑꯔꯣ ꯂꯥꯛꯑꯣ ꯑꯩ ꯇꯜꯂꯦ ꯃꯁꯥ ꯂꯧ ꯂꯥꯛꯁꯅꯤ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯍꯥꯏ ꯑꯩ ꯍꯣꯇꯦꯜꯗꯒꯤ ꯆꯥ ꯈꯔ ꯂꯧꯕꯤꯔꯨꯒꯦ ꯂꯐꯣꯏꯁꯤ ꯆꯥꯊꯣꯛꯑꯝꯃꯣꯀꯣ ꯑꯈꯣꯛꯄꯔꯣ ꯏꯃꯥ ꯂꯐꯣꯏ ꯐꯥꯎꯕ ꯈꯣꯛꯑꯒ ꯆꯥꯕ ꯇꯜꯂꯕ꯭ꯔꯣ ꯂꯐꯣꯏꯁꯤ ꯐꯥꯎꯕ ꯈꯣꯛꯑꯒ ꯆꯥꯕ ꯇꯜꯂꯕꯅꯤꯅꯦ ꯅꯪ ꯁꯦ ꯆꯥꯊꯣꯛꯑꯣꯁꯦ ꯅꯌꯥꯗꯣ ꯆꯥꯊꯣꯛꯑꯣꯁꯦ 그놈 당적이와 이봉아 니라 이시 그이 너 한국이라 예tum 여비버도 그리 예tum 예tum 만나 방뭐 그이노 거기에 뭐시 여우디보 예tum 여우디보 아스 누가 삼성 보면 예tum 보고 여기도 봐 아두디 에티바기 모벤 그디 여비버라 아두디 시대 기타 아이들 고마 파마시는 짱남 내라 사인보드 가 짱贴는 레이럼네 시 아쿠마 파마시야 아두디 강미로 에티바이 모바일 빠이 올람 파사이 올람네 야 파마시 나타서 고시리 두칸에 야외나 노이다 한국이 와네 kenone pharmacy yaw mobile jam phaba ada gari daga hapagadi masanan naye yawdana workshop ta toina changdana gari thorani na hajaba ko onto ba apang tak bide nangni moi toksilena ha kainone akoi maitei saba sangom powder do makumdo maitei saba sangom powder makum bison man bado yawrosa 그다이 되노 되고 마이테이너 보도 사이 프렌 하이 예tum mau 사리 디에 디타드리네 아두디 아시험도 잉세기 봐 세세세세 시리게 비바 하 야이니 시리야 MRP 170 에시 당글래 아마 제모 얘기 아마도 아두마 가데레이도 CD expiry date yam nena November December matang tha da lo ne CD amadu yingi mayai wai de leido adu CD company ka yog da de CD mebe ma Bombay da pa wa tho ne gram ni CD yog da company ne ba si su 시기 company ji Bombay da wa thok chang no oigre yogdi si yog da ba si yogda company ni yogdi yadra ba ne si wa thok oigre company si company ji chungyong yogda ba yogdi Bombay da wa thok chang no thok yogdi IT Bombay da yog